Lakhipuronline puthokchaba Mars ki tang ani nongmaijing numit ki Khomjinba Pao tabirasi. Ahanbada maruoiba Pao. Manipur gi mafam sinba thungna miyamna maningtamna chatpa yahananaba amadi athingba pirakpasingda akanba thabak laukhatnanaba kendrana yathang pikre. Koko Miziribam branchna Babupara Congress Bhavan mamangda wakat mifam chathakre. Kasar police na lupa crore ani henbagi heroine galoinana miyoi ani phare. Thaugan marup jaribon hailakandina humpumapan suba imaning singba numit pangthokre. Sahitya Academy amadi GC College Silchar Manipuri masang na kusamnaduna literary symposium pangthokre amasung angang singgidamak lem na iphangananaba Jenims ta blood donation camp pangthokre. Haujik mapungoiba Pao tabirasi. Manipur da PR thamkraba matung ngarang ahanba oina Manipur gi matangda Kendra gi Home Minister Amit Shah na mayai tangbal lauduna awangba thaki security gi mifam ama pangthokre. Mifamna lakliba Mars ki tang nipan dagi hauduna rajya asigi lambi khudingmakta miyamna maningtamna apanba amata yauduna chathok chasin yahangadabani loinana masida athingba pirakpada akanba thabak laukhananaba mantrina yathang pikre. Home Minister Amit Shah na pikiba warul sing adugi manungda Mars ki tang nipan dagi hauduna Manipur gi mafam khudingmakta miyambo akiba amata leitana chathok chasin yahangadabani highway singda namduna sel khaibagi mathakta akanba thabak laukhatkadabani amasung Manipur bu drug free Manipur ama ohenanaba mari leinaba singda akanba yathang pikre hairi. Mifam aduda Manipur gi Governor Ajay Kumar Bhala amadi atei makok thongba security gi miyoi kyana su sarukjaki hairi. Koko Miziribam branch na sinduna Babupara da leiba Congress Bhavan mamangda khungak paphaba yaroi athubada Manipur da miyam gi oiba lengak semgadabani Jiribam da santi hanjilhallu aphaspa Manipur da gi lothogo Manipur da PR thamba yaningde hairaduna wakat mifam phamkre. Ngarang phamkiba wakat mifam aduda saruk yakhibi Kokomi Women Wings Jiribam branch ke executive member Y Chandra Sakhina asumna phongdokhi. Oi ngachi akhoi phamiba mifam machi Kokomi Jiribam na sinde langdenur phamjabani maramdi akhoi athubada akhoi engine double engine sarkar ama leina akhoina apia la ko akhoi pamjade aduduna akhoi athubada akhoi lengang ama chimjinbiu adoigi maram chadana akhoina akhoi operation changbiba army sing amadi Manipur police sing na machi tawbinu akhoi khunnak pa icha sing phabinu Jiribamda athubada akhoi shanti hanjalalu amadi Jiribamda leiriba ngachi awana nangdana lelikemda leiriba akhoi khun gaya ama awana nangniba che athubada akhoi masa masai mafamda hanjalalu haba wafamchi akhoi ngachi Kokomina thamjari aduga afaswa 1958 akhoi athubada akhoi lauthoku haba wafamchi ju akhoi ngachi thamjari. Kasar police na lupa crore ani hengataba heroine amadi seloina lupa lakh ani galoinana Kasar gi Silkuri Road Sildubidagi irai numit ki numidang da phagat khre thodog asida chenaba miyoi ani police na phare haina Kasar gi SP Numal Mahatana paumi sing da phongdokre. Juakali abeli amar eta bikhek obhijan cholisile aru he obhijan kalot ami himantoborti Assam Mizoram border pra ami eta operation arambho korisilu rati aru he operation tut pisot ami eta gari Silkuri অঞ্চলত Sildubi Silkuri পথত আমি এটা গাড়ীখন হল Bolero pickup van গাড়ীখনৰ নাম্বাৰ হল AS11CC 8697 এই গাড়ীখন আমি Silkuri roadত আমি ইন্টাৰসেপ্ট কৰো আৰু যেতিয়া গাড়ীখন আমি খানতালাসী চলাও গাড়ীখনত দুজন ব্যক্তি আছিল এজন চালক আৰু এজন ব্যক্তি গাড়ীখনত আছিল তেওঁলোকৰ নাম হল আনৱাৰ হুছেইন লস্কৰ son of Abdul Jalil Jamalpur
ঢলাই দ্বিতীয়জন ব্যক্তি আছিলে ৰিপন আহমেদ লস্কৰ son of আলতাফ হুছেইন লস্কৰ জালালপুৰ ঢলাই তাৰ পাছত আমি যেতিয়া মিস্ত্ৰী আনি এই যেতিয়া আমি তাত খানতালাচি চলাওঁ তেতিয়া এই 35টা বা 35টা সাবুনৰ বাকচত সাসপেক্টেড টু বি হিৰোইনছ আমি জব্দ কৰোঁ এই নিচাযুক্ত সামগ্ৰীখিনিৰ ওজন যেতিয়া আমি ওয়েট লওঁ ওজন হ'ল 415 গ্ৰামছ আৰু তাৰ লগতে 2 লাখ কেছ এমাউণ্ট নগদ ধন 2 লাখ নগদ ধন তেওঁলোকৰ পৰা আমি জব্দ কৰিছোঁ Kumjali Singamaga Chamapan Jangkai Tarukta Imaron Mahitamba Pangbagi Asam Lengakna Ayaba Pikiban Mitpo Imaning Singban Mit Hairaduna Thawan Marup Jaribona Chahi Kudingi Leptana Pangtoktuna Lakpagum Ngarang Mars Kitang Ama Thangzanumita Thawan Marup Jaribon Hailakandina Humpumapan Suba Imaning Singban Mit Thawan Marup Ki Jaipa Sangle the Chinglemna Pangtokre Thauramda Thawan Marup Ki Angamba Nepra Monindrona Mipamapu Mithunglen Oina Potharaba Angamba Manipuri Sahitya Parisad Assam Hailakandi District Committee ki Assembly Akhanaba Mithung Oina Hizam Birendra Chongtham Babuton and Indira na Chingba Phamak Talai Tengki Potharaba Principal Kambam Chandrasekhar na Akhanaba Wangangloi Oiki Loinana Maisnam Nanda Kumar Nongthombam Biswajit Laisram Mangal Sana Dr. Cengis Thangzam Langam Sana Naurem Sanahal Naurem Makhon na Chingba Miyoi Singna Imalo na Sibu Chakhanana bagi matangda Mamal Lairaba Wapam Kaya Phangdok Piki Thoramasida Moirengzam Deb Singh Subram Sahitya Ratna Manipuri Sahitya Parisad Assam Konsam Binod Bihari Sahitya Bhushan Manipuri Sahitya Parisad Assam amasung Dr. Oinam Usarani Sahitya Ratna Bahujan Sahitya Academy New Delhi da ikai khumna jabawutki Moirengzam Chinglen Thobuna Taram Nokpagi Warol aduga Laurembam Joykanta Ngamthang Thobuna Thagat Warol Piki Thauramda LP amadi ME thaki mairoi singi oiba Saireng Pathokpagi Thorom Pangthokki bagaloinana Mana Mathumsu Yenthokki Sahitya Academy New Delhi amadi GC College Silchar Manipuri Masang Anina Kusamnaduna Haukiba February ki Kunipan Irai Nimita GC College ki Conference Hall da Manipuri da Angangi Sahitya amasung Assam ki Manipuri Literature da Hanna Yengba Haiba Tongan Bahiram Ani Asida Literary Symposium Pangtokre College asigi Principal Dr. Bibas Debna Mayai Tangba Logduna Pangtokiba Children Literature in Manipuri ki Ayuki session da Assam University ki Manipuri Masangi Head oina Puramba H. Nunikumarna Mithunglen aduga Assamese Masangi Head Ashraf Hussain na ikai khumnajaba mithung oina saruk jakhi Thauramda Sahitya Academy Manipuri Language Advisory Board ki member KN Chana Taram Nokpugi Warol Pikhi aduga GC College ki Manipuri Masangi Head oina Puribi Anju Devina Thagat Warol Lanthok Pikhi Nungthil ge academic session da KN Chana Mayai Tangbal Lokhiba Thauramda Mehendi Hassan Chaudhary O Usarani Sandhyarani amasung KH Anjanana Wangangloi oina saruk jakhi matungda college asigi Assam University ki Manipuri Masangi Head H Rajmani na mayai tangbal loduna pangthokiba Revisiting the Manipuri Literature of Assam haiba thauramda Naurem Vidyasagar na taram nokpagi warol pikhi thauramda Sagapa Merina Sulekha Singha M Ninghaiba amasung KH Krishnammohan na Wangangloi oina saruk jakhi Anju Devina Miyamda Thagat Wahi Phongdoktuna Thoramadu Chinglemna Loisinki Lakhipur Kendra gi Laikol Mitei Khungangi Naharol Singha Congress Luchingba Dr. Maimam Santi Kumar ka phaminaduna Chakwat Thaurangi matangda wari watai sanakre M Nandababu gi Sangai da pham kiba mifam aduda Hiram Kayada Sothaduna leiriba kanglupasina Rajniti gi mihut puthoktuna lising aniga kuntaruk ki mikhalda Mitei ama mai paknanaba khongjang sangsinminabagi warep lawki mifamda L Premjit L Robin L Ibungobi M Gaurammohan N Nandababu amasung TH Tonsing na chingba miyoi singa wangangki Nakalamaromda Dr. Maimam Santi Kumar amadi mahaki kangbuna Lakhipur ki Dilkhus Bagan gi anung matam sadana laikhidraba chahi kunhumdeidang ngairiba Saurabh Rabidas ki yumda chatuna imung manung ki awabada saruk yaminakhre panba yai Saurabh matam amagi AP Oirambi Moinabati Rabidas ki machanupani Tha ama chupna mapugi yathang induna pangthokadoriba Ramzan Chakhen tha asiga mari lenana
Community Coordination Committee Assam gi miut sing nangarang Lakhipur Court District ki Kaptanpur 18 Rangir Parda Muhammad Nurul Haq Chaudhuri amadi Khunja Singh unaduna Lupasigi President Ningomam Ranjit amasung Vice President Thongnaujam Ton Singh na yaipa paujal pikre. Pradhanmantri na haudokiba Beti Bachao Beti Padhao gi chahi tara mapung pharakpada chahi asigi January ki 19 dagina March ki tang 9 phawba paksanna Beti Bachao Beti Padhao haibasida ahen ba mideng thambagi saruk ama oina District Administration Jiribam na senduna ICDS Jiribam project ki CDPO Chongtham Urmila ki mideng makhada Hillghat Community Hall Jiribam da thoromasi ngarang mapung phana pangthokre. Thoramda athoiba mithung oina Dr. N Saroja Devi MO Wahengbam Premchand District In Charge MSRLM Jiribam Ward Member Suchitra Supervisor KH Chandrika Devi amadi Thoramapu oina CDPO Chongtham Urmila Devi na daista phamki. Pangthokiba thoramasida nupi macha kayamasu sarukjaki. Thoramasiga mari leinana CDPO Chongtham Urmila Devi na sumna hai. January date 22 dagi March date ay pao kay program si pangthok sa kani asi ako'y na voice call from Manipuri. program si lakay da konsa laga program si awareness ko'y diya gani ado ko'y nupi macha singse ko'y larik tamna ko'y sana ba nupi macha singse ko'y gi jam na phajana ko'y adolescent singse ko'y next kanopi neping pini ako'y magi takata ba ko'y process ko ko'y loida jaga awareness program matang ko'y jaga ni accident ko de bangay makai ko. Helping Hands for People HHP Manipur na January ki tara marida haudokiba Free Blood for Children bu saugatuna ngarang Jenims Porompata Blood Donation Camp ama pangthokre. Camp asi Helping Hands for People HHP Manipur Institute of Cooperative Management ICM Manipur The School of Nursing Porompat Meitei Baptist Association MBA amadi Manipur Legislative Assembly ki staff singna punna khusam laduna pangthokibani. Camp atuda apunba donor chamaga nipumapana EP balaknakhi. Free Blood for Children hairiba scheme masigi kanaba si hojik maki oinadi Jenims Porompat khaktamak piri atuba matamda atopa hospital sing amadi blood center sing da su phanghananaba sem saba loire maramaduna scheme masigi kanaba sing lobiningba government amadi private hospital sing natraga blood center singna Helping Hands for People Manipur da pau phabirakna bahairi blood donation camp asida maruoiba thodang lauriba Jenims Blood Center gi HOD Dr. Surjit Konsamna asumna phongdokhi. In Punjab, Singani Punjagi Mars Thagi Ahova Namit Tarikwan Sidega Helping Hands for People na spearhead Toraga Masigal Wena the Chamin Naripa organization sing Yaure Manipur Assembly staff sing Nursing Institute Institute of Cooperative Society Manipur Meitei Baptist Association Hairiba organization sing sigi members sing volunteer sing na kasi lakpiraga bagi Jenims ta ikapa maruina angang sigi free the support to bagi sum scheme sigi makhada lember iba volunteer sing Jenims la center ni maturi halapur sigi doina na ngasigi bagi camp si amna one of the mega successful camp mo koi Hoji Paul the 74 sing ahen bakarasu lady restart ya misi matak chamaga nipuyan gi matak tawe adu boy koina requirement du matungina 70 plus kharaj singa mission ji na tawbani mutum bisule mo liba donor restart taw sing sina akoi no masjid torga amuk kem to mina gani sumai to dana volunteer donor sing na lengkok piratuna tv ni email sing sina ana ba kaya chicken the chow na kadori gani akoi punama sumba activities e punna kuntomnasi towards the service of community koina tobungamba dominasi haipoi thamjagi. Helping Hands for People of Manipur na organized blood donation camp sida assembly ki marshal staff singna saruk yazari the department singi staff singna su saruk yazari
Lakhipur online channel asibu yengbiribasingna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidribasingna subscribe tawbiu. Aroibada maruoiba paw amukhanna Manipur gi mafam sinba thungna miyamna maning tamna chatpa yahananaba amadi athingba pirakpasingda akanba thabak laukhatnanaba kendrana yathang pikre. Koko Miziribam branch na Babupara Congress Bhavan mamangda wakat mifam chathakre. Kasar police na lupa crore ani henbagi heroine galoinana miyoi ani phare. Thaugan marup jaribon hailakandina humpumapan suba imaning singba numit pangthokre. Sahitya Academy amadi GC College Silchar Manipuri masang na kusamnaduna literary symposium pangthokre amasung angang singidamak lem na iphangananaba Jenims ta blood donation camp pangthokre. Lakhipur online YouTube channel gi paw sandok jaba ngasigi oinadi matang asidaloi jare.